Houzik Sathariba Manipur Legislative Assembly Session gi ngarang pangthokhiba mifamna Kuki lalholup singa chatharakiba su agreement handoknaba amatoina lawkiba wareb adu Kuki Jo Mar Furuptagi Minister ani amadi MLA ni pana yaningdava fongdokpaga loinana Nakal nammatagi oiba House ki resolution ni hairi MLA Tara na ngarang thokpa cherol amada hai House na lawkiba wareb adu su asiga mari leinana semkhiba chana kanglon sing in libra natraga Indrabara haiba lepthoknaba semkhiba joint monitoring group ki reporta yumfam oikhibara haina hangladuna warebasi akaknaba kanglup amabu pamdabagi warepni handak UNLF ki group amaga government ka peace accord sign taunaki loinana atenba matam asida irang asiga mari leinana makhoina lawriba thodang asi miyamna khangnaraba wafamni group asina chathariba thabak thawong sing asi yenglurabadi peace accord asi kakthatpa yaraba case amani maramaduna House na lawkiba warep asi amuka hana Union Home Ministry na yengsinbinaba appeal tawri